Manipur rockers ki ano batang ka sibu mityang tabiri ba pupno magpu tenzing pukhambam na taram na okchari ngasi mayam ga thengna hanjaga dawri ba akhanna ba band member singsi maming di Pendulum swing kawi aduga band member band artist singa punna wari sabagi tanja adu lomina si kogi band member sing artist sing sa mayam da sak tak poina akoi aina kanda leiriba ai marup sida han haujaragi sai ming leifam tai biram ai gi ming laipubam Gajendra Sharma ai Pendulum swing guitars ni ai gi leifam na bamo lekai laipubam lekai yamba da mulak sagi yamba gi ming leifam ai gi ming laipubam Babananda Sharma ai su bamo lekai de ni aduga aina Pendulum swing gi frontman one leba som da mulak sagi som gi nam haibiram ai gi ming Biki Laimim yumnam lekai dagi Pendulum swing gi drummer waina leizari Ojeki Pendulum swing je han form je kamain tawbi gi bano kamain thengnaraga chahi kam kandagi hauki bano haibdo makhangje Pendulum swing si kuili kuire mase 2009 10 11 swai digi oram do male ho bose ko mingje han Pendulum swing na korum de kanu ri makhan khare korum ne hana andai de koina maming ge sum pam da sum leiba aduga 2012 da September da koina Manipur idol ma thoki khoi se dugi da selection to du yawa ade harau de ge khoi se mingje change to so se duga khoi fazna music se fazna career se ma sem machine to de gi si mingje han de su dum kan su pam je lei bai da ade mai to 2012 ta kanu to bane mingje di pire mai to ga band je form tawrogi haira kan band members sing jeng si bassist amadi si farta dana yaudi yaudre ma ji farta dana yaudre ma sina wang kai dagi amuba na ko bass ma su thain dagi yomina ra ma ji farta band members sing je kamaina thengna gi ge aduga akhoi je band member oina form tawrogi ge haib je hadi ngasai gi akhoi gi Biki adagi moi thengna gi je kamain thengnar ki adugi journey je na lakhi ge koi first koi da je aina ma Delhi le ngai de Kokthore daga ma se store se to la adagi homina game ne ko cover khoi na pam jawi sei khara toraga dagi hore yani khoi se sak yani ne kan to adagi band members di ibani di oi he mi khara wa den ta thi bane thi which de no ma jingkhai khoi gi former drummer ko ma na bojiki bassist se wangkhai gi to moi di thaina reves na ben amna me moi ge moi adu da moi sei tong na bassist am lei patang khong ni ma sum tang por ke koi na yeng sen ta ga la ko da gi kok cha na gre de Biki ma di nursery de gi hor pule wa ne to khangna dum tinara classmate ne Mariam de soi da Biki masamak tagi tar je Biki ne ko ai tar ga bin si yaw ge ne kan ai Bangalore de 2017 da thule
ꯑꯗꯨꯗꯒ 2019 ꯗꯩꯔꯣ 18 ꯗꯩꯔꯣ 19 ꯗꯩꯔꯣ 19 ꯗꯒꯤ ꯍꯣꯏ ꯑꯗꯨꯗꯒꯤ ꯑꯩ ꯀꯩꯅꯣ ꯇꯧꯈꯤꯕꯅꯤ ꯑꯗꯣ ꯀ꯭ꯂꯣꯁ ꯐ꯭ꯔꯦꯟꯁꯨ ꯑꯣꯏꯕ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯄꯨꯜꯂꯦ ꯆꯥꯕ ꯊꯛꯄ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯃꯤꯟꯅꯩꯕ ꯀꯣꯛꯁꯨ ꯆꯥꯅꯩꯌꯦꯕ ꯆꯥꯅꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯗ꯭ꯔꯃꯔꯁꯦ ꯀꯩꯅꯣ ꯇꯧꯕ ꯂꯥꯛꯄꯅꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯁꯦꯛꯁꯟ ꯗ꯭ꯔꯃꯔ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯤꯛꯁ ꯑꯣꯏꯅ ꯂꯩꯇꯕꯤꯗ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯗꯨꯝ ꯕꯤꯀꯤ ꯏꯕꯥꯅꯤꯁꯦ ꯀꯨꯏꯔꯦ ꯏꯁꯩ ꯇꯧꯔꯛꯄꯁꯦ ꯀ꯭ꯂꯥꯁ 6 7 ꯑꯗꯨꯋꯥꯏꯗꯒꯤꯅ ꯏꯁꯩ ꯇꯧꯃꯤꯟꯅꯔꯒ ꯂꯥꯛꯑꯕꯅꯦ ꯃꯔꯤꯌꯥ ꯃꯣꯟꯇꯦꯁꯣꯔꯤꯗ ꯑꯗꯨꯝ ꯃꯃꯤꯡ ꯆꯠꯍꯧꯔꯦ ꯃꯅꯤꯄꯨꯔꯗꯗꯤ ꯗ꯭ꯔꯃꯔꯁꯦ ꯀꯌꯥ ꯂꯩꯇꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯏꯟꯇꯔꯦꯁ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯝꯈꯤꯕꯒ ꯂꯩꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩ ꯊꯥꯏꯅ ꯀ꯭ꯂꯥꯁ 9ꯗ ꯕꯦꯟ ꯑꯃ ꯐꯣꯝ ꯇꯧꯈꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗꯒꯤ ꯍꯧꯔꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯟꯗꯦ ꯃꯣꯔꯅꯤꯡ ꯁꯨꯁꯥꯏꯟ ꯍꯥꯏꯅ ꯑꯗꯨꯗ ꯑꯩꯁꯦ ꯀꯩꯅꯣ ꯕꯦꯁ ꯈꯣꯡꯉꯦ ꯑꯗꯨꯗ ꯑꯗꯨ ꯇꯥꯏꯃꯤꯡꯗꯨꯗ ꯑꯗꯩ ꯚꯔꯨꯟ ꯑꯅ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯑꯗꯨ ꯇꯥꯏꯃꯤꯡꯗ ꯃꯥꯁꯦ ꯀ꯭ꯂꯥꯁ 9ꯗ ꯆꯪꯉꯛꯄꯅꯦ ꯃꯥꯁꯦ ꯑꯁꯥꯝ ꯚꯦꯂꯤꯗꯒꯤ ꯃꯥꯁꯦ ꯗ꯭ꯔꯝ ꯊꯤꯟꯕ ꯏꯍꯩ ꯂꯩꯔꯝꯃꯦꯕ ꯃꯥꯁꯦ ꯑꯗꯒꯤꯗꯤ ꯉꯛꯑꯦ ꯑꯗꯨꯒ ꯑꯗꯨ ꯃꯇꯝꯗ ꯍꯧꯖꯤꯛ ꯂꯩꯇꯦ ꯍꯥꯏꯗꯣ ꯑꯗꯨꯏ ꯃꯇꯝꯗꯨꯅ ꯁꯨꯡꯂꯩꯕꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗꯒꯤ ꯑꯗꯩꯗ ꯑꯩꯈꯣꯏꯁꯦ ꯖꯦꯝ ꯇꯧꯕ ꯍꯧꯔꯦ ꯃꯣꯏ ꯄꯨꯜꯂꯒ ꯑꯗꯒꯤ ꯁꯨꯝ ꯖꯦꯝ ꯇꯧꯕ ꯀꯥꯟꯗ ꯏꯁꯩ ꯁꯛꯄꯗ ꯁꯨꯝ ꯉꯥꯏꯍꯥꯛ ꯁꯨꯝ ꯆꯪꯁꯤꯜꯂ ꯑꯗꯨꯝ ꯊꯤꯟꯕꯗꯣ ꯏꯃꯥꯟꯅꯕꯗꯨꯗꯒꯤ ꯑꯗꯨꯝ ꯁꯤꯌꯔ ꯍꯣꯏ ꯇꯧꯃꯤꯟꯅꯈꯤꯕ ꯍꯣꯏ ꯑꯗꯨꯗꯒꯤ ꯁꯨꯝ ꯂꯥꯏꯛ ꯃꯥꯅ ꯁꯨꯝ ꯕꯦꯁꯤꯛ ꯀꯩꯀꯥ ꯐꯟꯗꯥꯃꯦꯟꯇꯦꯜꯁꯤꯡꯗꯣ ꯁꯨꯝ ꯇꯥꯛꯄꯤꯔꯛꯄ ꯑꯗꯨꯝ ꯇꯧꯔ ꯂꯥꯛꯑꯦ ꯑꯗꯒꯤ ꯔꯦꯒꯟ ꯑꯅ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯌꯦ ꯃꯥꯁꯨ ꯌꯥꯝ ꯍꯩ ꯃꯥꯁꯨ ꯃꯉꯣꯟꯗꯒꯤ ꯑꯃꯨꯛ ꯇꯝꯃꯦ ꯑꯃꯨꯛ ꯃꯥꯒꯤ ꯀꯩꯅꯣ ꯁ꯭ꯇꯨꯗꯤꯑꯣ ꯀꯩꯀꯥ ꯂꯩꯕꯗꯒꯤ ꯈꯣꯠꯄꯗꯒꯤ ꯍꯧꯖꯤꯛꯁꯨ ꯕꯦꯟ ꯑꯃ ꯇꯧꯔꯤ ꯇꯦꯔꯥ ꯄ꯭ꯔꯣꯖꯦꯅꯤꯅ ꯑꯩꯅꯦ ꯒꯖꯦꯟꯗ꯭ꯔꯅꯦ ꯑꯩꯅꯦ ꯔꯦꯒꯟꯅꯦ ꯑꯗꯨꯗꯒꯤꯗꯤ ꯚꯤꯕꯦꯛ ꯑꯅ ꯑꯩꯈꯣꯏ ꯃꯥꯔꯤꯌꯥꯗꯒꯤ ꯉꯥꯛꯇꯅꯦ ꯂꯣꯏꯅꯃꯛ ꯍꯧꯖꯤꯛ 2019ꯗ ꯐꯣꯝ ꯇꯧꯕꯅꯦ ꯑꯗꯨꯁꯨ ꯑꯗꯨꯗꯅ ꯑꯩ ꯏꯁꯩ ꯁꯛꯄ ꯚꯣꯀꯦꯂꯤꯁ ꯑꯣꯏꯕꯗꯨꯗ ꯃꯜꯇꯤ ꯇꯦꯂꯦꯟꯇꯦꯗ ꯃꯜꯇꯤꯅꯦ ꯑꯗꯣ ꯏꯌꯥꯝꯕꯒꯤꯅ ꯍꯧꯖꯤꯛ ꯏꯌꯥꯝꯕꯁꯤꯁꯨ ꯀꯨꯏꯔꯝꯃꯅꯤ ꯈꯜꯂꯦ ꯍꯧꯖꯤꯛ ꯏꯁꯩꯁꯤꯗ ꯑꯗꯨꯝ ꯀꯩꯅꯣ ꯂꯥꯛꯄꯁꯦꯀꯣ ꯏꯁꯥꯒꯤ ꯚꯣꯀꯦꯜꯁꯦ ꯇꯝꯈꯤꯕꯒ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯥꯒꯤ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯐꯖꯅ ꯉꯁꯥꯏꯒꯤ ꯏꯁꯩꯁꯤꯁꯨ ꯌꯥꯝ ꯍꯩꯅ ꯁꯛꯄꯤꯔꯤꯁꯦ ꯉꯁꯥꯏꯒꯤ ꯋꯦꯜ ꯇ꯭ꯔꯦꯟ ꯑꯣꯏꯅ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯥꯒꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯒ ꯇꯧꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯑꯩꯅ ꯐꯣꯔꯃꯦꯜꯂꯤ ꯑꯩ ꯇꯝꯕꯁꯤ ꯇꯝꯖꯔꯛꯇꯦꯕ ꯑꯗꯨꯒ ꯑꯩꯅ ꯇꯝꯃꯛꯏꯁꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯁꯩ ꯀꯦꯁꯦꯠꯇ ꯇꯥꯔꯤꯕ ꯏꯁꯩ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯑꯣꯗꯤꯑꯣ ꯑꯃꯗ ꯇꯥꯔꯤꯕ ꯁꯛꯏꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯁꯦ ꯁꯤꯁꯦ ꯑꯩꯒꯤ ꯑꯣꯖꯥ ꯑꯣꯏꯔꯛꯑꯦꯕ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯒ ꯑꯍꯜ ꯂꯃꯟꯒ ꯅꯦꯛꯁꯇ ꯑꯍꯜ ꯂꯃꯟꯁꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯈꯔ ꯊꯥꯒꯠꯄꯤꯗꯅ ꯑꯩꯈꯣꯏꯁꯦ ꯍꯩꯔꯦ ꯀꯥꯏꯅ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯒ ꯍꯥꯏꯅꯔꯨꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯝ ꯍꯩꯇ꯭ꯔꯕꯒ ꯆꯞ ꯃꯥꯟꯅꯩꯕ ꯃꯈꯣꯏꯁꯦ ꯃꯣꯏ ꯃꯈꯣꯟꯁꯦ ꯑꯩꯈꯣꯏꯅ ꯌꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯁꯛꯑꯝꯃꯤꯁꯤꯅ ꯃꯣꯏꯁꯨ ꯋꯦꯁꯇꯔꯟ ꯁꯛꯑꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯅ ꯑꯃꯨꯛ ꯁꯪꯀ꯭ꯔꯤꯇꯟꯒꯨꯝꯕ ꯃꯣꯏꯒꯤ ꯊꯥꯏꯅꯒꯤ ꯃꯣꯍꯝꯃꯗ ꯔꯥꯐꯤꯒꯨꯝꯕ ꯒꯖꯜ ꯑꯗꯒꯤ ꯖꯒꯖꯤꯠ ꯃꯦꯍꯟꯗꯤ ꯍꯁꯟ ꯀꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯕ ꯀꯥꯡꯕꯨꯅꯦꯕ She began to change her mind. Oh, she realized the time isn't right. Of you and me to keep dancing round, 'cause the noise of gunfire is way too loud. ꯑꯗꯨꯗꯤ ꯒꯖꯦꯟꯗ꯭ꯔꯗꯤ ꯚꯣꯀꯦꯂꯤꯁ ꯑꯣꯏꯒꯦꯒꯗꯤ ꯈꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯚꯣꯀꯦꯂꯤꯁ ꯑꯣꯏꯁꯦ ꯑꯩ ꯁꯛꯄꯗ ꯋꯥꯏ ꯈꯣꯡꯕꯗ ꯍꯩꯕꯅꯦ ꯃꯥꯁꯨ ꯁꯛꯄꯗꯤ ꯍꯩꯕꯅꯦꯕ ꯑꯗꯨꯒ ꯃꯥ ꯍꯥꯏꯗꯤ ꯚꯣꯀꯜꯁꯤꯗ ꯉꯁꯥꯏꯒꯤ ꯃꯈꯟ ꯌꯥꯝ ꯂꯩꯌꯦꯕ ꯃꯥꯒꯤ ꯚꯣꯀꯜꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯨꯔ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯁ꯭ꯇꯔꯦꯡꯊ ꯌꯥꯎꯗꯕ ꯌꯥꯗꯕ ꯏꯁꯩ ꯑꯃ ꯁꯛꯄ ꯂꯣꯏꯔꯒ ꯃꯥ ꯐꯦꯜ ꯑꯣꯏꯈꯤ ꯇꯥꯔꯒꯗꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯥꯔꯣꯏꯗꯣꯏꯅꯦ ꯑꯗꯨꯅ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯤ ꯌꯥꯝ ꯆꯪꯉꯦꯕ ꯑꯗꯨꯒꯨꯝꯕ ꯀꯥꯟꯗ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯃꯥꯅ ꯁꯨꯝ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯈꯤꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯁꯤ ꯑꯗꯨꯝ ꯇꯜꯂꯝꯃꯅꯦꯅ ꯈꯜꯂꯦꯀꯣ ꯍꯩꯕꯅꯦ ꯃꯥꯁꯨ ꯁꯛꯄ ꯏꯁꯩ ꯑꯃ ꯀꯝꯄꯣꯖ ꯇꯧꯔꯝꯗꯥꯏꯗ ꯍꯥꯏꯇꯥꯔꯦ ꯀꯝꯄꯣꯖ ꯇꯧꯔꯝꯗꯥꯏꯗ ꯐꯥꯔꯁ ꯁ꯭ꯇꯦꯞꯁꯤꯗꯤ ꯑꯩꯈꯣꯏ ꯂꯤꯔꯤꯛꯁꯄꯨꯗꯤ ꯑꯗꯨꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯦ ꯑꯗꯨꯗ ꯃ꯭ꯌꯨꯖꯤꯛꯁꯦ ꯍꯥꯟꯅ ꯄꯤꯔꯒꯅ ꯍꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯌꯨꯟꯁꯦ ꯍꯥꯟꯅ ꯈꯜꯂꯒ ꯍꯧꯏ ꯕꯦꯟ ꯈꯨꯗꯤꯡꯃꯛꯀꯤ ꯃꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯄꯦꯟꯗꯨꯂꯝ ꯁ꯭ꯋꯤꯡꯒꯤ ꯑꯣꯏꯅ ꯀꯃꯥꯏꯅ ꯑꯣꯏꯕꯤꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃ꯭ꯌꯨꯖꯤꯛꯅ ꯑꯌꯥꯝꯕ ꯆꯠꯂꯦ ꯁꯤ ꯃ꯭ꯌꯨꯖꯤꯛꯁꯤ ꯌꯥꯏꯅꯦ ꯀꯩꯅꯣꯝꯃ ꯑꯦꯇꯤꯆꯨꯠ ꯑꯃ ꯊꯣꯛꯑꯦꯅꯦ ꯍꯥꯏ ꯀꯥꯟꯗꯀꯣ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯑꯥꯏꯗꯤꯌꯥꯗꯨꯗ ꯐꯣꯀꯁ ꯇꯧꯔꯒ ꯏꯁꯩꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯡꯉꯥꯏꯕꯅꯣꯗꯤ ꯑꯃꯨꯛ ꯈꯟꯊꯔꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯈꯤꯇꯪ ꯁꯦꯠ ꯑꯣꯏꯕꯒꯨꯝꯕ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯏꯁꯩꯁꯦ ꯃꯇꯥꯡꯗ ꯑꯃꯨꯛ ꯀꯨꯞꯅ ꯑꯃꯨꯛ ꯗꯤꯁꯀꯁꯟꯁꯦ ꯇꯧꯋꯦꯕ ꯑꯗ ꯃ꯭ꯌꯨꯖꯤꯛꯁꯤꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯈꯥꯏꯗꯣꯔꯛꯑꯅꯤ ꯏꯟꯇ꯭ꯔꯣꯁꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯁꯤ ꯑꯗꯨꯒꯤ ꯚꯔꯁꯁꯤꯅ ꯁꯨꯃꯥꯏꯅ ꯁꯥꯏꯗ ꯑꯗꯨꯝ ꯂꯩꯔꯁꯤ ꯀꯣꯔꯁꯁꯤꯅ ꯁꯨꯃꯥꯏꯅ ꯂꯥꯛꯑꯁꯤ ꯀꯥꯏꯅ ꯑꯗꯨꯐꯥꯎ ꯂꯩꯈ꯭ꯔꯒꯗꯤ ꯏꯁꯩ ꯃꯈꯥꯗꯣ ꯆꯠꯈ꯭ꯔꯅꯦꯕ ꯑꯗꯨꯒꯤ ꯏꯁꯩꯗ ꯏꯕ ꯈꯣꯠꯄꯁꯦ ꯑꯩꯈꯣꯏ ꯗꯥꯅ ꯑꯗꯨꯝ ꯏꯌꯦꯕꯀꯣ ꯃꯥꯅ ꯏꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ
ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯟꯅꯩ ꯁꯨꯃꯥꯏꯅ ꯁꯤ ꯃꯇꯥꯡꯁꯤ ꯀꯩ ꯍꯥꯏꯁꯤꯒꯦ ꯑꯩꯈꯣꯏꯁꯤꯒ ꯇꯥꯟꯅꯩ ꯑꯗꯨꯒ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯗꯥꯟ ꯏ isai amase akoina iba matamda love song oiba yai ko adu natragana akoigi message am pining bagi isai oiba yai sigi wakhanjidi kamaina sagat ke aduga adi isada yam laina thokpra natragana akoi suggestion hena lobuna kamain tawge masi yam laina thokbusu yawe yam lubusu yawe si tamba ngamde adi kaino mek thengnarogana wakhanje tholaga mari 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 thokpa tholak to kana ek ai phamang ai tholak deba adu masi pura kan line hai ta gyan ta di aduga I bagi haina bisina ngasai ki ba pot chai je khara khanjan galle sa se hai ta adu khaka igan magum ba kum ba to basing je tum sai to we ana khale adu ai ju khara khanjan gan me khanjan me pot to ai khale masi to on thog ina admai sum iba do thog admai ju to hai ta akoigi manungi oiba phongdokningi bado akoina iba do ina mamita gi bado ko lyrics sida ngasai gi akoina si nuksibagi I daba yade romance ki I daba yade adagi di political gi oiba I daba yade message pi ga dabani habagi kashu admai thoi dok kashu budi leite ba ko commercial ba adu mud leite yawdi dum yawre ma mata agadi akoina hunger of lady ga na akoina izagi risai se si wakhanda sum Manipur gi nupi sing si uruba moina wali bu kholi ba mayam si tawga dum maton dum thokjare ba Manipur gi nupi the best of world da le nupi myam se chap mane dumaina khallaga dumaina I hai ta yamna su maming chakhiba hoji hunger of lady da la abanina koigi hunger of lady je yam viral ju chakhiba yamna su dum maming chakhiba isai ama khakni Once in a while, take time to see the pain she lives. Once in a while, take time to stop the feeling you do. life is beautiful haibagi kaino album sigi journey se sidadi kamain tawbiki aduga hunger of lady budi masagi power ga leijare adugi isagi adudagi yamna nungai gi ba ama number amga pick up tawga hairi karam ga oigani Wind and Rain win and rain isana win and rain jini hena pambagi maram jina kai oibi maram se khangde aingonda soothing oiba haigadra aidi hoi loinamak pudi loi nungai ko loinamak oi targa su hoi adugi matungdagi akoigi kaino tours kumba kai gumba mayam ama akoigi performance mayam am sunum pb gre ko adu karam tour ga chatpi gi ge aduga karam mafam daga perform tawbi gi ge akoina Turam de Delhi se ahambada Delhi da leiba cafe khara da khonge adu maming sing do ko fu ha fe ko re ko ile 2000 Gurgaon dong khonge college ki da guest pen khonge ko diugi magi rock band rock competition am torome adugi dusu koi la e habdagi moina ko se guest band moina kauraga ko eduda khongi matangda amaduna Rockefeller na masu mai to na moi khoi gig mari manga do na Delhi da thai live thiona gig se mak thang lai ne bako la ka ai fine arts to ai graduation to pekha ja as pekha lai da gedum hala air pilot yang ngan lingai da khoi tour jat pa haira ga di Delhi da jat pasne gi se aduga adu lore matung da khoi tour je chatre yang koina sahi ohum mari manga phang mari mu ora man adugi matung da akoina handak te yang kui dringa 2019 da ne corona election years da ngang nahan oi boi dum ling ya ta sahi di ahum phar mani adu da akoina home grown tour na ma tawe tawgise north east ki state sing che koi ba khong ba akoigi album du su akoina head phong ba akoina promote to buse ta hodra bani na members who dabadagi mazu mapan chatkiba khotkiba tawulagi adugi do tour je horokpane adugi do zero festival na koi arunachal da tawdo aduma leira koi first the where all the flowers gone kanu da aying dam khonge na
ꯀꯩꯅꯣꯒꯤ the flowers gone the okay okay androdra ꯍꯌꯦꯡꯗ tawgiba ꯀꯥꯎꯔꯦ ꯑꯗ ꯂꯣꯏ ꯂꯩ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯃꯊꯪ ꯖꯤꯔꯣ ꯐꯦꯁꯇꯤꯚꯦꯜ ꯈꯣꯡꯉꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯦꯛ ꯖꯤꯔꯣꯔꯥ ꯃꯥꯅꯦ ꯖꯤꯔꯣ ꯈꯣꯡꯉꯦ ꯑꯔꯨꯅꯥꯆꯜ ꯆꯠꯂꯦ ꯃꯊꯪ ꯒꯦꯡꯇꯣꯛ ꯒ꯭ꯔꯨꯞ ꯒꯦꯡꯇꯣꯛ ꯆꯠꯂꯦ ꯃꯊꯪ ꯗꯥꯔꯖꯤꯂꯤꯡ ꯆꯠꯂꯦ ꯑꯗꯒꯤ ꯃꯊꯪ ꯁꯤꯂꯣꯡ ꯑꯗꯩ ꯁꯤꯂꯣꯡ ꯃꯊꯪ ꯒꯨꯋꯥꯍꯥꯇꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑ ꯌꯨꯝꯗ ꯑꯃꯃꯨꯛꯅ ꯂꯣꯏꯁꯤꯟꯕꯅꯦ ꯑꯃꯗꯨꯗꯤ ꯀꯥꯎꯔꯦ ꯈꯔ ꯕꯦꯟꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯖ ꯄꯔꯐꯣꯔꯃꯦꯟꯁꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯅ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯏꯁꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯀꯥꯟꯗ ꯀ꯭ꯔꯥꯎꯗꯁꯦ ꯀꯔꯝꯕ ꯃꯐꯝ ꯑꯣꯏꯈꯤꯒꯦ ꯑꯃꯅꯤ ꯑꯗꯨꯝ ꯄꯟꯕꯤꯔꯁꯨ ꯌꯥꯏ ꯀ꯭ꯔꯥꯎꯗꯁꯦ ꯃꯈꯜ ꯌꯥꯝꯃꯦꯕꯀꯣ ꯑꯩꯈꯣꯏꯅ ꯏꯁꯩ ꯁ꯭ꯇꯦꯖꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯥꯜꯂꯛꯄꯁꯦ ꯀ꯭ꯂꯥꯁꯤꯛ ꯍꯣꯇꯦꯜꯒꯤꯗ ꯑꯩꯈꯣꯏ ꯀꯣꯟꯇ꯭ꯔꯦꯛ ꯑꯣꯏꯅ ꯆꯍꯤ ꯑꯅꯤ ꯇꯧꯔꯝꯃꯦꯕ ꯑꯗꯨ ꯃꯣꯏ ꯌꯥꯝ ꯀꯥꯟꯅꯈꯤ ꯑꯩꯈꯣꯏꯗ ꯃꯣꯏꯅꯁꯨ ꯑꯅꯝꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯅꯦ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯋꯦꯀꯣ ꯃꯣꯏꯅꯁꯨ ꯄꯤꯕꯤꯌꯦꯕ ꯌꯥꯝꯅ ꯑꯗꯨꯒꯤ ꯃꯇꯝꯗ ꯑꯍꯥꯟꯕ ꯕꯦꯟꯅꯦꯕ ꯑꯩꯈꯣꯏ ꯐꯖꯅ ꯀꯣꯟꯇ꯭ꯔꯦꯛꯀ ꯁꯥꯏꯟꯒ ꯇꯧꯅꯔꯒ ꯆꯍꯤ ꯑꯅꯤꯒꯤ ꯀꯣꯟꯇ꯭ꯔꯦꯛꯀ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯗꯩꯗꯨꯗ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯐꯣꯔꯃꯦꯜꯂꯤ ꯇꯧꯋꯦ ꯑꯗ ꯆꯍꯤ ꯑꯅꯤ ꯐꯖꯅ ꯀꯩꯅꯣ ꯇꯧꯕ ꯑꯗꯨ ꯃꯅꯨꯡ ꯇꯧꯔꯤꯉꯩꯗꯨꯗ ꯑꯩꯈꯣꯏ ꯀꯦꯔꯤꯌꯔ ꯁꯦꯝꯍꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗ ꯀ꯭ꯔꯥꯎꯗꯁꯦ ꯃꯈꯜ ꯃꯈꯜ ꯂꯥꯛꯑꯦꯕ ꯑꯍꯟ ꯑꯣꯏꯒꯦꯔꯥ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯔꯦꯒꯨꯂꯔ ꯑꯣꯏꯅꯒ ꯂꯥꯛꯆꯕ ꯏꯁꯩ ꯄꯥꯝꯕ ꯃꯤꯀꯣ ꯇꯥꯒꯦꯅ ꯂꯥꯛꯄ ꯑꯗꯩꯗꯤ ꯂꯤꯁꯀꯁꯦ ꯏꯖꯔꯒ ꯃꯊꯪ ꯄꯤꯌꯨ ꯀꯥꯏꯅ ꯇꯧꯔ ꯑꯁ ꯑꯩꯈꯣꯏ ꯏꯁꯩ ꯌꯥꯝ ꯌꯥꯝꯕꯅꯦ ꯁꯥꯡ ꯊꯥ ꯂꯩꯕꯅꯦ ꯆꯥꯝꯃꯀꯣ ꯌꯥꯝꯃꯦꯕ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯃꯤ ꯑꯃꯅ ꯁꯛꯏꯕ ꯃꯇꯝꯗ ꯌꯥꯝ ꯊꯤ ꯁꯥꯡꯕ ꯍꯥꯏꯇꯥꯔꯦ ꯄꯨꯡ 5ꯗꯒꯤ ꯄꯨꯡ 10ꯐꯥꯎ ꯁꯛꯇꯣꯏꯅꯦ ꯑꯗꯨꯒ ꯖꯁ ꯂꯨꯄꯥ 3,000 ꯐꯪꯗꯣꯏꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯥꯝꯃꯟꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯝꯃꯟꯕꯒꯤ ꯍꯦꯛꯇ ꯁꯛꯄꯅꯦ ꯑꯗꯨꯁꯨ ꯁꯦꯇꯔꯗꯦ ꯑꯦꯟ ꯁꯟꯗꯦ ꯃꯤ ꯉꯥꯏ ꯂꯩꯔꯝꯗꯣꯏꯅꯦ ꯑꯗꯨꯁꯨ ꯑꯗꯨꯒ ꯀ꯭ꯔꯥꯎꯗ ꯅꯨꯡꯉꯥꯏꯕꯒꯤ ꯍꯥꯏꯔꯒꯗꯤ ꯌꯥꯝꯕꯨꯗꯤ ꯌꯥꯝꯃꯦ ꯆꯨꯝꯃꯦ ꯃꯈꯜ ꯌꯥꯝꯃꯦ ꯃꯁꯤ ꯑꯩꯅ ꯁꯨꯝ ꯅꯤꯡꯁꯤꯡꯕꯗ ꯌꯥꯝ ꯔꯤꯁꯦꯟꯠꯂꯤ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕꯁꯦ ꯖꯤꯔꯣ ꯐꯦꯁꯇꯤꯚꯦꯜꯒꯤ ꯀ꯭ꯔꯥꯎꯗ ꯑꯆꯧꯕꯗ ꯃꯣꯏꯁꯤ ꯃꯃꯤꯡ ꯆꯠꯄ ꯐꯦꯁꯇꯤꯚꯦꯜ ꯑꯃꯈꯛꯅꯤ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅꯁꯨ ꯀ꯭ꯔꯥꯎꯗꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯑꯗꯨꯒꯤ ꯃꯐꯝꯗꯨꯃ ꯑꯗꯨ ꯑꯇꯩꯗꯤ ꯌꯥꯝ ꯌꯥꯝꯈ꯭ꯔꯦꯗꯤ ꯑꯩꯈꯣꯏ ꯍꯧꯒꯠꯂꯛꯄꯗꯗꯤ ꯌꯥꯝ ꯁꯦꯡꯅ ꯀ꯭ꯂꯥꯁꯤꯛ ꯍꯣꯇꯦꯜꯗ ꯂꯩꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯌꯟꯁ ꯃꯌꯥꯝ ꯀ꯭ꯔꯥꯎꯗ ꯃꯌꯥꯝꯗꯣ ꯁꯞꯄꯣꯔꯇꯔ ꯍꯥꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯐꯦꯟꯁ ꯍꯥꯏꯒꯦꯔꯥ ꯑꯗꯨ ꯃꯌꯥꯝꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯑꯗꯒꯤꯗꯤ ꯄ꯭ꯂꯁ ꯏꯒꯣꯏ ꯑꯃ ꯏꯁꯩ ꯑꯃ ꯇꯧꯈꯤ ꯑꯗꯨꯃꯁꯨ ꯌꯥꯝ ꯃꯤꯁꯦ ꯐꯝꯈ꯭ꯔꯦꯅꯦꯕ ꯍꯥꯟꯅ Manipurꯗꯁꯨ ꯌꯥꯝ ꯄꯔꯐꯣꯔꯃꯦꯟꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯧꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯣꯒ꯭ꯔꯤꯗ ꯑꯣꯏꯒꯦꯔꯥ ꯕꯦꯂꯣꯠ ꯖꯦꯝ ꯑꯃ ꯑꯌꯥꯝꯕ ꯐꯦꯁꯇꯤꯚꯦꯜ ꯈꯨꯗꯤꯡꯃꯛꯇ ꯃꯄꯥꯟ ꯂꯝꯗꯁꯨ ꯃꯌꯥꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕꯤꯈ꯭ꯔꯦ ꯑꯗꯨ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯁꯦ ꯃꯄꯥꯟ ꯂꯝꯁꯤꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯒ ꯈꯦꯠꯅꯕꯗꯤ ꯈꯔ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯩ
ꯈ꯭ꯋꯥꯏ ꯃꯔꯨ ꯃꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯎꯟꯒꯤ ꯊꯕꯛꯁꯦ ꯁꯤꯁꯤꯃ ꯑꯗꯨꯒ ꯃꯦꯅꯦꯖꯃꯦꯟꯠꯁꯦ ꯁꯥꯎꯟ ꯃꯦꯅꯦꯖꯃꯦꯟꯠꯁꯤꯗ ꯁꯥꯎꯟꯁꯤꯁꯨ ꯌꯥꯎꯗꯤ ꯌꯥꯎꯔ ꯄꯣꯠꯅꯦ ꯑꯗꯨꯒ ꯌꯥꯝ ꯆꯥꯎꯅ ꯌꯦꯡꯕ ꯌꯥꯏꯁꯦ ꯁꯥꯎꯟꯁꯦ ꯌꯥꯝ ꯀꯟꯅ ꯉꯥꯡꯅꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯊꯝꯃꯝꯃꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯗꯤ ꯄꯠꯄ ꯍꯥꯏꯇꯥꯔꯦ ꯊꯤꯕ em kasi apat ngakta ne ba nupa ki mi semna de aduga soren mi yam kala ga phani ai ni te ga drum gi pedal ga loi thori na pha lai le mai matha thi sa drum kit ka da check ka thom ne check thom ra kang net mai kano thom drum kit ma cha go ai mane ba mafam ni thai 19th century madam gi mafam ne British na kano torom saram jan mafam de vibe de yam phazai vintage ki yal thom yeng da dum isai gi kano ma lum law ya mafam do aduga soren khoi je pakhat le em kasis ka thaina gi em kamai to de thaina gi em hai senja yam phibam yam ta adra ba apana mai ga mudat mai thola ka khoi gi first impression do dan pu khu do moi kanggu moi je kan khalam ne moi khalam de sina ka ado horin sound check to ba har kan da sem ta da bui ning ta dre khale ba so horin sai si yeng se horin khang de nuai ta jun tok solo se mi je loi change ka phul la kan da sound as asing bu thol pa ne moi di du chahi kun experience room am da lai kan da mi crowd yaw da bi da khong switch pot to moi khang ne da crowd yaw ra kan khong bu sound yam different oy adu gi pot to moi khang ja ba hojik chahi manga tara sida ne sound gi kano se yam phazna lai ba akhona sound na panjari se kai no ha kan da music to bagi di sound ni dana sound nuai tra ga di poi nuai ro du ni ma adu duna akhona khan ba da khoi gi either sound gi lai ba crew member siga pau pauna ba wat pani khang de either equipment phatta bani khang de kitang di adu gi khena ba di kitang ui adu ga work to mina ba ko mina ba nuai ba gi di khoi gi hauji hauji akhona lai minari ba sound to minari kang bu sing je adu nuai bu di adu ga khoi gi daw ya ba na khoi gi sound engineer se ho de on lai la cái đào như mà nó đào biết cái nào lấy members cái oi hầu được si yam yam mà nó yam nó cái đó cũng là cái gọi là nó giềng nhiều ấy mà là bấm lên này Vivek anh ạ music cái nó thao tác tổ cái mà xem cái nó yao cũng không kinh được có mà yao như thế sound gì mà nó khai thì bài bi làm này mà nó sound engineer ở cái làm này cái mà nó sound engineer chỗ là mấy keyboard không khai được không này mà zoom multi management जो तुम तो भी làm này okay mà lên cái gì em nuôi này ado hojik biki isadi drummer oina di leire aduga lead vocalist oina sudum leibi na haire ko ado kaino isagi kwaidagi pamjaba drummer oigra lead vocalist oigra na torna isane inspire to gi bai tai any artist to khoi gi leibi ga di kana no oibige singer da di Maynard James Kinan da gi di Corey Taylor cái biển nó ara tool ana ben nam le ma manager Slipknot ke Stone Sour na ben play adu gi kano aduga drummer dana Mitch Mitchell aduga John Bonham Mitch Mitchell sina Jimi Hendrix ki da kano toromba aduga John Bonham sina dum mayam le khangamani kano gi Led Zeppelin gi drummer okay adu yamba bave gi na kari adi khwadigi inspiring oiba vocalist oigra artist ama ko isana haigi haini ga dikram boy ne isi ka di yam ne Brian Adams ko adagi di Led Zeppelin di kano Robert Plant le re adagi di even Beatles ki kano ani John Lennon adagi Paul McCartney ga moi adagi di Bob Dylan legendary na te yamba Bob Dylan ji ma ko di phaja de ba adu magi singing style is them inspired to ma yaw to magi mahau ma Chris Cornell aina ingonda yam kana to use Chris Cornell ma phajana oire ingonda ado Gajendra gidi hujik yamamani guitarist de yamangani khale ado maming amani kadang panbiram Jimi Hendrix ko dime be ka ma yaw de yadre the ki Jack White nuai mas pame adu hujik ayam matam na koina mayam atopa band na jo koida haiba matam na band sing je punjin base punjil laga koigi mayam masam sa gi don thabak leina bani na hai tare ko punjil laga kaino jamming to basi su yam wana tho e haidi ek
ꯇꯧꯅꯕ ꯃꯇꯝꯗꯨꯗ ꯃꯇꯝ ꯐꯪꯗꯦ ꯑꯗꯨ ꯄꯦꯟꯗꯨꯂꯝ ꯁ꯭ꯋꯤꯡꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯦꯅꯦꯖ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯑꯃ ꯑꯩꯈꯣꯏ ꯄꯨꯜꯂꯁꯦ ꯍꯥꯏꯔꯅꯤ ꯄꯨꯜꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯃ ꯋꯥꯠꯄ ꯈꯣꯠꯄ ꯂꯩꯗꯣꯔꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯍꯧꯖꯤꯛꯃꯛꯇꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯐꯤꯛꯁꯀ ꯇꯧꯕꯗꯤ ꯉꯝꯗ꯭ꯔꯤꯌꯦ ꯑꯗꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯒꯤꯛꯀꯨꯝꯕ ꯂꯩꯕ ꯃꯇꯝꯗꯅ ꯍꯦꯟꯅ ꯄꯨꯟꯒꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯔꯤꯒꯨꯂꯔꯂꯤ ꯑꯗꯨꯝ ꯄꯨꯟꯕ꯭ꯔꯥ ꯑꯣꯕꯚꯤꯌꯁꯂꯤ ꯑꯗꯨꯗꯤ ꯑꯗꯨꯝ ꯇꯧꯔꯦ ꯍꯥꯏꯗꯤ ꯍꯥꯏꯖꯕ ꯋꯥꯅꯤ ꯏꯁꯩꯁꯦ ꯄꯥꯝꯃꯒꯁꯨ ꯉꯁꯥꯏꯒꯤ ꯅꯨꯡꯇꯤꯒꯤ ꯄꯨꯟꯕꯁꯤꯁꯨ ꯋꯥꯔꯛꯄ ꯉꯝꯗꯕ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯨꯗꯨꯅ ꯑꯇꯩ ꯌꯥꯔꯤꯈꯩꯗꯤ ꯄꯨꯜꯂꯣꯏꯕꯀꯣ ꯑꯗꯨꯒ ꯏꯁꯩ ꯂꯥꯛꯇꯣꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯄꯨꯟꯕꯒꯤ ꯊꯕꯛꯁꯤꯗ ꯑꯗꯨꯗꯤ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯨꯅꯦ ꯑꯌꯥꯝꯕꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯅꯕ ꯑꯗꯨ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯦꯟꯁꯤꯡꯁꯤ ꯕꯦꯟ ꯑꯃ ꯁꯦꯝꯃꯒ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯤꯚꯤꯡ ꯑꯣꯏꯕꯗꯤ ꯌꯥꯗꯕꯅꯤꯅꯀꯣ ꯃꯤꯀꯤꯗꯒꯤ ꯂꯥꯛꯆꯔꯒꯦ ꯏꯁꯥꯒꯤ ꯐꯦꯃꯤꯂꯤꯅ ꯀꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯃꯥꯏꯅ ꯐꯦꯁ ꯇꯧꯕꯤꯒꯦ ꯐꯥꯔꯁ ꯑꯣꯐ ꯑꯣꯜ ꯑꯩꯈꯣꯏ ꯕꯥ ꯌꯥꯝ ꯀꯟꯅ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯌꯥꯝ ꯁꯞꯄꯣꯔꯇꯤꯞꯀꯤꯁꯨ ꯑꯣꯏꯔꯝꯗꯦ ꯍꯟꯗꯛ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯝ ꯍꯥꯏꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯗꯤ ꯇꯧꯕꯤꯀꯣ ꯑꯗꯨꯝ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤ ꯑꯗꯨꯝ ꯁꯤꯅ ꯍꯣꯏ ꯄꯩꯁꯥ ꯊꯣꯛꯄꯒꯤꯗꯤꯁꯨ ꯌꯥꯝ ꯀꯟꯅ ꯈꯟꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯑꯗꯨꯝ ꯁꯥꯏꯠ ꯍꯁꯜ ꯇꯧꯋꯦ ꯑꯗꯨꯝ ꯑꯩꯁꯨ 2019ꯗꯒꯤ ꯑꯗꯨꯝ ꯇ꯭ꯔꯦꯗꯤꯡꯁꯦ ꯁ꯭ꯇꯥꯔꯠ ꯇꯧꯋꯦ ꯑꯗꯣ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯤꯀꯣ ꯍꯧꯖꯤꯛꯁꯨ ꯁ꯭ꯇꯤꯜ ꯑꯗꯣ ꯍꯣꯏ ꯍꯣꯏ ꯃꯆꯥ ꯃꯆꯥ ꯈꯔ ꯇꯥꯔꯒ ꯑꯗꯨꯝ ꯑꯩꯒꯤ ꯁꯥꯏꯁꯦ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯇꯧꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯖꯣꯕ ꯑꯣꯏꯅ ꯇꯧꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤ ꯑꯩ ꯕꯦꯡꯒ꯭ꯂꯣꯔꯗ ꯖꯁ 7-8 monthsꯃꯨꯛ ꯇꯧꯔꯝꯃꯦ ꯑꯣꯀꯦ ꯑꯩ ꯁ꯭ꯇꯗꯤꯁ ꯂꯣꯏꯔꯒ ꯑꯗꯨꯒ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯍꯦꯛꯇꯤꯛ ꯑꯣꯏꯗꯅ ꯍꯥꯏꯕꯗꯤ ꯊꯕꯛꯇꯣ ꯍꯥꯏꯗꯤ ꯑꯗꯨꯏꯗꯨꯅ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯁꯁꯇꯦꯟ ꯇꯧ ꯉꯝꯃꯣꯏꯗꯕꯗꯣ ꯍꯥꯏꯗꯤ ꯑꯥꯗ ꯑꯗꯨꯝ ꯂꯩꯇꯒꯤꯗꯥꯏ ꯇꯥꯔꯗꯤ ꯐꯕ ꯑꯗꯨꯅ ꯁꯤꯗ ꯊꯣꯛꯂꯛꯄꯩ ꯄ꯭ꯂꯥꯟ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯁꯤꯗ ꯊꯣꯛꯂꯛꯑꯒ ꯀꯩꯀꯩ ꯌꯦꯡꯕ ꯌꯥꯕ ꯈꯣꯠꯄ ꯍꯥꯏꯕꯗꯣ ꯁꯤꯗꯗꯤ ꯑꯃꯨꯛ ꯖꯣꯕꯀꯤꯁꯨ ꯊꯥꯖꯗ꯭ꯔꯦ ꯑꯗꯨꯏꯗꯨꯅ ꯑꯗꯨꯅ ꯁ꯭ꯇꯣꯛ ꯇ꯭ꯔꯦꯗꯤꯡ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕꯗꯣ 2019ꯗꯒꯤ ꯑꯩ ꯈꯔ ꯇꯝꯃꯒ ꯑꯣꯖꯥ ꯈꯔ ꯆꯠꯂꯒ ꯍꯧꯖꯤꯛ ꯑꯗꯨꯝ ꯇꯧꯖꯩ ꯁ꯭ꯇ꯭ꯔꯒꯜ ꯑꯗꯨꯝ ꯇꯧꯖꯩ ꯁ꯭ꯇ꯭ꯔꯒꯜꯗꯤ ꯁꯥꯏꯠ ꯑꯃꯔꯣꯝꯗꯗꯤ ꯁ꯭ꯇ꯭ꯔꯒꯜꯗꯤ ꯑꯗꯨꯝ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯣ ꯏꯌꯥꯝꯕꯒꯤꯗꯤ ꯀꯃꯥꯏꯅ ꯂꯩꯕꯤꯒꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥ ꯑꯣꯏꯌꯦꯕ ꯀꯩꯅꯣꯗ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯑꯣꯏꯅ ꯑꯉꯥꯡ ꯀ꯭ꯂꯥꯁ 9, 10, 11 ꯑꯩ ꯇꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩ ꯁꯕꯖꯦꯛ ꯇꯥꯛꯄꯤꯒꯦ ꯑꯩꯁꯦ 10 ꯐꯥꯎꯗꯤ ꯁꯥꯏꯟꯁꯀ ꯃꯦꯠꯁꯀ ꯇꯥꯛꯑꯦ ꯑꯗꯨꯒ 11ꯗꯒꯤꯗꯤ ꯕꯥꯏꯑꯣ ꯑꯣꯏꯅ ꯇꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯗꯨꯅ ꯑꯌꯨꯛꯁꯤꯅ ꯆꯤꯜꯂꯅꯤ ꯅꯨꯡꯗꯥꯡ ꯆꯤꯜꯂꯅꯤ ꯅꯨꯡꯊꯤꯟꯗ ꯄꯨꯟꯅꯕ ꯍꯣꯠꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯩꯒꯤ ꯑꯅꯝꯕ ꯑꯗꯨ ꯉꯁꯥꯏꯒꯤ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯦꯗꯨꯜ ꯑꯃ ꯊꯕꯛ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤꯅꯀꯣ ꯑꯗꯨꯅ ꯄꯨꯟꯕꯁꯨ ꯑꯗꯨꯝ ꯉꯝꯗꯕꯀꯣ ꯃꯥꯅꯦ ꯑꯩꯅ ꯁꯪꯀꯥꯟꯗꯅ ꯃꯌꯥꯝ ꯍꯦꯛ ꯁꯪꯗꯕꯒꯨꯝꯕ ꯑꯗꯨꯁꯨ ꯇꯧꯋꯦ ꯑꯗꯨ ꯒꯤꯛꯀꯨꯝꯕ ꯂꯩꯕ ꯃꯇꯝꯗꯗꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯗꯨꯅꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯑꯩ ꯁ꯭ꯀꯨꯜꯗꯤ ꯄꯨꯖꯗꯦ ꯑꯩꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯇꯧꯖꯕꯅꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯨꯁꯨ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯍꯥꯏꯗꯤ ꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯃꯌꯥꯝꯅꯁꯨ ꯃꯁꯛ ꯑꯗꯨꯝ ꯈꯪꯅꯔꯦ ꯍꯧꯖꯤꯛꯇꯤꯀꯣ ꯑꯗꯨꯅ ꯀꯖꯤꯟꯗ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯣꯝꯒꯤꯗꯤ ꯊꯕꯛꯁꯨ ꯇꯥꯟꯅꯔꯤ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯩꯅ ꯂꯥꯏ ꯌꯦꯛꯄꯒꯤ ꯑꯗꯨꯒ ꯍꯣꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯄꯦꯟꯇꯤꯡ ꯃꯌꯥꯝꯁꯦ ꯑꯩꯁꯨ ꯉꯁꯥꯏ ꯆꯪꯉꯛꯄꯗ ꯍꯪꯖꯔꯤꯗꯣ ꯄꯦꯟꯇꯤꯡꯁꯤꯡꯁꯦ ꯌꯥꯝ ꯐꯖꯩꯌꯦꯅꯀꯣ ꯑꯗꯨꯒꯤ ꯁꯥꯇ꯭ꯔ ꯂꯧꯋꯦ ꯑꯗꯨꯗꯒꯤꯁꯨ ꯈꯔ ꯐꯪꯉꯤ ꯌꯥꯝ ꯐꯪꯕꯗꯤ ꯅꯠꯆꯗ꯭ꯔꯁꯨ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯑꯗꯨꯝ ꯃꯦꯟꯈꯠꯄ ꯌꯥꯏ ꯑꯇꯣꯞꯄ ꯃꯄꯥꯟꯒꯤ ꯁꯨꯝ ꯐꯥꯏꯅꯥꯟꯁꯀꯤ ꯂꯥꯏꯟꯒꯤꯁꯤꯗ ꯀꯟꯇ꯭ꯔꯦꯛꯀꯨꯝꯕ ꯁꯨꯝ ꯁꯥꯏꯠꯇ ꯑꯗꯨꯝ ꯂꯧꯕꯤꯕꯁꯨ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯂꯩ ꯑꯣꯀꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯏꯟꯗꯁꯇ꯭ꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯀꯦꯔꯤꯌꯔ ꯑꯣꯏꯅ ꯑꯃ ꯂꯩꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯁꯖꯦꯁꯟꯒꯨꯝꯕ ꯄꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯐꯒꯠꯅꯕ ꯍꯥꯏ ꯇꯥꯔꯦ ꯃ꯭ꯌꯨꯖꯤꯛ ꯏꯟꯗꯁꯇ꯭ꯔꯤ ꯕꯦꯟꯁꯤꯡꯗ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯕꯦꯟꯁꯤꯡꯁꯤꯁꯨ ꯑꯗꯨ ꯃꯣꯏꯁꯨ ꯀꯦꯔꯤꯌꯔ ꯑꯃ ꯁꯦꯝꯒꯠꯅꯕ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯅꯤ ꯀꯥꯏꯅ ꯈꯟꯕꯤꯕ ꯂꯩꯒꯦ ꯁ꯭ꯀꯨꯜ ꯀꯔꯤꯀꯨꯂꯝꯗꯅ ꯁꯤꯗꯒꯤ ꯍꯧꯔꯅꯤ ꯍꯥꯏꯗꯤ ꯃ꯭ꯌꯨꯖꯤꯛ ꯄꯥꯝꯖꯕ ꯑꯉꯥꯡꯁꯨ ꯃꯃꯥ ꯃꯄꯥ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯅꯤ ꯈꯪꯗꯦ ꯑꯍꯟꯅ ꯃꯣꯏ ꯐꯦꯃꯤꯂꯤꯅ ꯄꯥꯝꯖꯗꯦ ꯇꯧꯒꯅꯨ ꯅꯪ ꯁꯤ ꯇꯧ ꯑꯉꯥꯡꯗꯣ ꯀꯣꯛꯇꯣ ꯂꯩꯈꯥꯏꯔꯛꯑꯅꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯑꯃ ꯂꯩꯕ ꯃꯤꯁꯨ ꯃꯥꯡꯕꯒꯨꯝꯕ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕ ꯑꯣꯟꯂꯥꯏꯟꯁꯨ ꯂꯩꯔꯦꯀꯣ ꯌꯨꯇ꯭ꯌꯨꯕ ꯂꯩꯔꯦ ꯑꯗꯒꯤ OTT ꯄ꯭ꯂꯦꯠꯐꯣꯝ ꯂꯩꯔꯦ ꯑꯗꯩ ꯍꯧꯖꯤꯛ ꯑꯌꯥꯝꯕ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯌꯦꯡꯅꯔꯨꯔꯒꯗꯤ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯔꯣꯛ ꯐꯦꯁꯇꯤꯚꯦꯜ ꯑꯗꯒꯤ ꯑꯦꯚ꯭ꯔꯤ ꯁꯤꯖꯟ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯀꯤ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯁ꯭ꯇꯨꯗꯤꯑꯣꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯡ ꯌꯥꯝꯅ ꯍꯥꯡꯗꯣꯛꯅꯔꯛꯏꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕꯁꯤꯗ ꯍꯦꯟꯅ ꯏꯟꯈꯠꯅꯤꯡꯕꯒꯨꯝꯕ ꯁꯖꯦꯁꯟꯗꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯤ ꯃ꯭ꯌꯨꯖꯤꯛ ꯄꯥꯝꯃꯒꯗꯤ ꯑꯩ ꯆꯔꯥ ꯍꯦꯟꯕꯁꯨ ꯀꯤꯗꯕ ꯇꯥꯔꯦ ꯁꯤꯃꯇꯪ ꯍꯪꯅꯤꯡꯉꯦ ꯑꯍꯥꯟꯕꯗ ꯔꯤꯛꯁ ꯂꯧꯕ ꯇꯥꯏ ꯀꯩꯒꯤꯅꯣꯗꯤ ꯑꯩ ꯃꯌꯥꯝꯅ ꯄꯥꯏꯅꯔꯤꯕ ꯄꯩꯁꯥ ꯑꯗꯨ ꯑꯗꯥ ꯃꯌꯥꯝꯗꯨ ꯌꯦꯡ ꯇꯥꯔꯒꯗꯤ ꯃꯥ ꯑꯁꯦꯡꯕꯩ ꯃ꯭ꯌꯨꯖꯤꯛ ꯄꯥꯝꯕ ꯅꯠꯇ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯁꯦ ꯖꯣꯅꯔꯗꯁꯨ ꯈꯔ ꯂꯩ ꯃꯌꯥꯝ ꯍꯧꯖꯤꯛ ꯇꯧꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯁꯇꯥꯅꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯑꯗꯨꯝ ꯌꯨꯝ ꯄꯨꯕ ꯉꯝꯃꯦꯕ ꯑꯗꯨꯒ ꯔꯣꯛ ꯑꯣꯏꯅ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯈꯤꯇꯪ ꯍꯥꯏꯗꯣꯛ ꯇꯥꯔꯒꯗꯤ ꯋꯥꯏꯑꯦꯕ ꯀꯩꯒꯤꯅꯣꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ
ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯃꯐꯝꯁꯦ ꯈꯤꯇꯪ ꯑꯦꯛꯁꯀ꯭ꯂꯨꯁꯤቭ ꯑꯣꯏꯕ ꯃꯤ ꯌꯥꯝꯗꯕ ꯃꯐꯝꯗ ꯇꯧꯕ ꯊꯕꯛꯅꯦꯕ ꯁꯤ ꯄꯥꯝꯖꯅ ꯑꯗꯨꯝ ꯇꯧꯖꯩꯅꯦ ꯁꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥꯗꯣ ꯊꯣꯛꯅꯤꯡꯗꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨ ꯁꯔꯀꯝꯁꯇꯦꯟꯁꯦꯁꯁꯤꯅ ꯌꯥꯗꯕꯒꯤ ꯇꯧꯕ ꯁꯤꯒꯨꯝꯕ ꯈꯔ ꯂꯩꯌꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠꯁꯤ ꯌꯥꯝ ꯁꯦꯡꯅ ꯄꯥꯝꯕ ꯑꯉꯥꯡꯁꯤꯡ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ you have to sacrifice ꯑꯗꯨ ꯅꯠꯇꯅ ꯀꯩꯝ ꯂꯩꯇꯦꯕ sacrifice ꯇꯧꯕꯗꯨꯗ ꯑꯩꯅ ꯑꯗꯨꯅ dead endꯅꯤ ꯍꯥꯏꯕ ꯅꯠꯇꯦꯕ ꯃꯗꯨꯗꯨꯅ ꯂꯣꯏꯔꯦ ꯅꯣꯏ ꯑꯗꯨꯗ ꯋꯥꯔꯗꯕꯅꯤ ꯍꯥꯏꯕ ꯅꯠꯇꯕ ꯑꯗꯨ ꯅꯁꯥꯒꯤ ꯔꯨꯠ ꯊꯤꯕ ꯇꯥꯏꯌꯦꯕ ꯉꯁꯥꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦꯀꯣ ꯃꯌꯥꯝ ꯑꯃ ꯊꯥꯏꯅ ꯆꯍꯤ 10 ꯃꯃꯥꯡꯗ ꯇꯧꯔꯝꯗꯕ ꯍꯧꯖꯤꯛ ꯌꯥꯝ ꯎꯔꯦꯕ everywhere cafe ꯌꯥꯝ ꯏꯁꯩꯁꯦ ꯌꯥꯝ ꯇꯣꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯌꯥꯝ ꯁꯦꯡꯅ ꯑꯗꯨꯗ ꯌꯥꯝ ꯊꯤꯅ ꯐꯩ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯁꯦꯡꯅ ꯊꯥꯒꯠꯆꯩꯌꯦꯕ ꯌꯥꯝ ꯊꯤꯅ ꯑꯗꯒꯤ ꯃꯣꯏ ꯌꯥꯎꯕꯗꯩꯅꯦꯕ ꯍꯧꯖꯤꯛ ꯕꯦꯟ ꯃꯌꯥꯝꯁꯦ ꯈꯔ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯏꯕ ꯑꯗꯒꯤꯗꯤ ꯁꯤꯁꯤꯅ ꯐꯥꯎꯟꯗꯦꯁꯟ ꯑꯣꯏꯔꯒ ꯁꯤꯁꯤꯅ ꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯌꯥꯝ ꯍꯦꯟꯅ ꯐꯔꯛꯀꯅꯤ ꯌꯥꯝ ꯊꯥꯖꯕ ꯂꯩꯌꯦ ꯑꯗꯣ ꯍꯧꯖꯤꯛ ꯕꯤꯒꯤ ꯇꯨꯔ ꯁꯨꯝ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯑꯇꯣꯞꯄ ꯕꯦꯟꯁꯤꯡꯁꯨ ꯃꯌꯥꯝ ꯊꯦꯡꯅꯔꯝꯒꯅꯤ ꯈꯜꯂꯦ ꯑꯗꯣ ꯃꯣꯏꯒꯤ ꯐꯤꯕꯝꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯗꯤ ꯀꯃꯥꯏꯅ ꯈꯦꯠꯅꯩ ꯑꯗꯨ ꯈꯤꯇꯪ ꯕꯦꯟꯗ ꯂꯩꯔꯦ ꯁ꯭ꯋꯥꯏꯗ ꯀꯝꯄꯤꯇꯤꯁꯟ ꯁ꯭ꯋꯥꯏꯒꯤ ꯀꯝꯄꯤꯇꯤꯁꯟꯗꯨꯁꯨ ꯌꯦꯡꯗꯕ ꯌꯥꯗ꯭ꯔꯦꯀꯣ ꯑꯃꯨꯛ ꯍꯣꯏ ꯌꯥꯝ ꯑꯔꯤꯡꯕ ꯃꯌꯥꯝ ꯂꯣꯏ ꯊꯦꯡꯅꯩꯀꯣ ꯂꯣꯏꯅꯃꯛ ꯌꯥꯝ ꯊꯤꯅ ꯆꯦꯠꯄ ꯇꯥꯏꯠ ꯑꯣꯏꯕ ꯕꯦꯟ ꯃꯌꯥꯝ ꯑꯃ ꯑꯗꯩ ꯄꯦꯁꯟꯒꯤ ꯍꯥꯏꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯐꯖꯅ ꯂꯩ ꯇꯥꯔꯒꯗꯤ ꯀꯝꯄꯤꯇꯤꯁꯟꯗꯨꯁꯨ ꯐꯖꯅ ꯂꯩꯔꯅꯤ ꯀꯝꯄꯤꯇꯤꯁꯟ ꯐꯖꯅ ꯂꯩ ꯇꯥꯔꯦ ꯃꯄꯥꯟ ꯂꯝꯗ ꯆꯠꯄ ꯉꯝꯃꯅꯤ ꯍꯥꯏꯇꯥꯔꯦ ꯈꯣꯡꯕꯗꯣ ꯑꯗꯣ ꯃꯣꯏꯗꯤ ꯐꯖꯅ ꯁꯁꯇꯦꯟ ꯇꯧꯕ꯭ꯔꯥ ꯃꯣꯏꯁꯦ ꯃꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯗꯨꯒ ꯃꯣꯏꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯝꯒꯅꯤ ꯑꯩꯈꯣꯏꯗꯒꯤ ꯈꯤꯇꯪꯗꯤ ꯐꯔꯝꯕ ꯌꯥꯏꯑꯕꯀꯣ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯖꯔꯛꯄꯗ ꯈꯪꯖꯕꯁꯦ ꯃꯣꯏ ꯃꯁꯥꯃꯛ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯕꯦꯟ ꯈꯔ ꯈꯛ ꯅꯠꯇꯅ ꯔꯣꯛ ꯕꯦꯟꯁꯤꯡꯁꯦ ꯂꯣꯏ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯋꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯁꯨ ꯕꯦꯟ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯔꯣꯀꯔꯁꯦ ꯇꯧꯖꯕ ꯃꯇꯝꯗ ꯕꯦꯟ ꯑꯌꯥꯝꯕ ꯑꯗꯨꯝ ꯊꯦꯡꯅꯖꯔꯦ ꯑꯗꯨꯒ ꯕꯦꯟꯁꯤꯡꯁꯤꯒꯤ ꯑꯦꯚ꯭ꯔꯤ ꯕꯦꯟ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯇ ꯃ꯭ꯌꯨꯖꯤꯛꯀꯤ ꯄꯦꯁꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯎꯕ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯂꯩꯇꯕ ꯃꯤꯁꯨ ꯌꯥꯎꯏ ꯈꯔꯅ ꯎꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯟ ꯑꯃꯗ ꯌꯥꯎꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯁꯝ ꯈꯥꯛꯄꯅꯤ ꯈꯪꯗꯦ ꯃꯌꯥꯝꯒꯤ ꯈꯤꯇꯪ ꯄ꯭ꯂꯤꯖꯤꯡ ꯑꯣꯏꯅꯕꯀꯣ ꯂꯨꯛꯁ ꯑꯃ ꯑꯗꯨꯝ ꯃꯄꯥꯟ ꯂꯝꯒꯤ ꯃꯇꯧ ꯇꯝꯕꯁꯨ ꯌꯥꯎꯏ ꯃꯗꯨꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯇꯨꯅ ꯃꯣꯏꯅ ꯅꯤꯁꯥ ꯆꯥꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯀꯥꯏꯅ ꯈꯟꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯃꯁꯤ ꯊꯦꯡꯅꯕꯤꯔꯝꯒꯅꯤꯅ ꯈꯜꯂꯦ ꯑꯗꯨ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ 95 ꯁ꯭ꯋꯥꯏꯗꯒꯤ 95 ꯁ꯭ꯋꯥꯏꯗ 2000 ꯐꯥꯎ ꯍꯥꯏꯔꯣꯅꯦ ꯁ꯭ꯋꯥꯏꯗꯅꯦꯕ ꯄꯨꯂꯞ नंबर 4 चाबा कनो तो चुरान थावाना थोंनागिबा मतमदो अदु मतमदो ओपियम अदिगी एनएसी इलीगल सब्सटेंस मैम से एकदम तप नाइना चलाय को मतमनेबा अदुगा अदुदे जो रॉक की इन्फ्लुएंस याम लाकपा ओके हाय 80s की ग्लैम रॉक पे कई पुलाप लाको मतमिना मदई अदु तमगा ngang सिन कनो तोरकोनेबा फतब जि खंगदबा अदु तौरगा ngसाइगी अदुगी इन्फ्लुएंस चतलुबा अदु हजिति हलाबने हजिति लेत्रे अदुना मयामनजु दुम सेंदोक ओइनबा हजिक अयामबा अखोइनजु थेंगनजबदा अयामबा आइना थेंगनजरकन याम तिना पैशनेट ओइबा मी ngakta अदुगा अदुगुमदबु सुम थेंगदबा मिसु लई हाइतारे अयामबना दुमगुम तौद्रे सेंगना म्यूजिक तो इन खरा फोकस तौरे हौजी थाइदि अदुदो मोइना लांजबसु नते मोइ म्यूजिकली लोइना पैशन से लेजब कांगुनेबा सागी मतमदुनाने यूथ ओइबनिने खितंग फैना जति बाइतारे अखोइगे मणिपुर की बेन मरक से इसाना ख्वाइदगी पामजबा हुजुजिकी ओइरो हानगी ओइरो अदुदा अममम बिकी दे हान हौजगी मतम अमा स्लैक जैम मनम लेमे खोइना आइना अंगांग ओइ कांदा अंगांग ओइ बाइजे होय say 15 16 dai wangani madam as moise kanone isai anobu tholok je matam du da di MTV ai dar MTV da hek thak pa kano je moi adum sakto ni stage no asing ozikan gi MTV da to asing MTV da isai am cover ma haro say for example kanu hai ne Godsmack hai sin Godsmack isai am hai Papa Roach hai ne hek thola MTV da hek thola paga moi na adum dak na adum cover je new metal gi matam do 2001 da kina haro 2003 4 je moda tifna madam अयाम्बा बाबानंद की करी ओइबिगे ऐसे सेन स्कूल दा तमे अदुगा आइना इसै से am पामजरक मतमदा अदुगी टाइमिंग याम नुंगाइबा मतमसिना ऐसे स्कूल मनुंग लेबा बोर्ड त खगा थोला येंगे अदुदा ऐसु होवे सिलेक्ट याम होय kai अदो नमसे आइना फिनिक्स से थाइना आइना अदुगी ममांगदा अंगाय दा खरा अदुगी मतमदा फिनिक्स से खरा येंगे पेंडुलम स्विंग की अनोबा
album amaju thokadore na jo haifet tangdi haibi gi sai ngona ko aduna tai ta di sudri sudore ko aduna jiki anoba album jigi matang da mu haibiram anoba album se album moina tholok pa yai aduga kano ko gi isai mari khak tor ga EP-4 su ya ba sik gyan ta dri isai budi ko sem se dum hole ba masi ko na tok du si kai no da ko na se na isai se pura matam khara tawba ngamudaba khara leibdo aduna hojikti yare na khalaga hojikti amse na kok to khara thadaba yare an taw tawna aduga most importantly koi si sahi tara pharka doine ba ki 2022 gi September sida sahi tara form taw gi bagi rana chagana life is beautiful thadokhraba matung gi form taw gi bagi akoi sahi tara so po ide ba adugi adu loidringai sida na adu yodringai sida adu celebrate to boina ko observe kuna adu gi EP do natragana album ma taw gen khale adu chap chabdi hai bangam di yosi ya ba sorti lo shile ebo ko na me structure di lo shale adu ba finalize to goda ba da gi di studio za material di am le adu dino material di am le the best khara loidri ba khara lei ko adu ga kana focus story adu khona ri ata ne isu iri keno dum process to le music okay yam thung na zu release to biba oi bi adi akoi myam zu dum taning mana dum khorang ngai ri ta viewers myam zu ko adu ngasi matam kai thok pi raga akoi ki impact tv ga my manipur rockers ki episode ama da myam pulap akoi wari sana bi tanja pi be sam nungai jai and thank you so much adu ga myam zu ko pendulum swing gi anoba album ama zu release to dore myam zu hojik anamba wasu am share tawrga wari su sanagre pendulum swing follow su tawbiu mokhoi YouTube channel oina su dum laibani mathangi album je me am punna ngai minar si mathangi episode me am punum thenerji masi gi oina di tenzing program mokhna khoram jari